ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯑꯅꯧꯕ ꯑꯦꯀꯥꯎꯟꯠ ꯍꯦꯛꯇꯒꯤ ꯇꯣꯂꯣꯞ ꯂꯧꯅꯕ ꯂꯩꯉꯥꯛꯅ ꯊꯣꯛꯂꯛꯄ ꯌꯥꯊꯪꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯣꯖꯥꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟ ꯇꯧꯈ꯭ꯔꯦ Indo Myanmar Ngamkhaida Police Outpost Kuntragamari amasung National Highway 37 da Police Outpost taruk linkhatnaba ngarang State Cabinet da ayaba pikre Maitai Mitai bu Sadul Tribe lista chanhanaba changsilakpa khunjanggi saruk ama oina ngase Lovefel Supermarket da wakat ni pasikre Prime Minister Narendra Modi ne India ge masana sajaba ahanbi aircraft carrier INS Vikrant Cochin da commission tawkhre Amadi India da hawkiba pung kunmari da nauna COVID-19 positive oiba miyoi lising taruk chamaga hufunipan nakre miyoi kunmathoina lakidre Krumzari, Dayapati SENJAM na Housing Numinang Maramgi PONYTV News Update Pizari. SSA amasung Ramsagi Makhada Lairambadagi, Laingang na Lausin Kraba Oza Lising Ahum Chamriga Marifo Amukhana, Samagrada Thamlaga Anova account hetagi Tolof Logodabani Haina, Manipur Lengaki Education S Department gi Makok Thongba Singna Thokiba Yathang Adubo, Yaning Daba Fongdoktuna All Integrated Teachers Association Manipur, Item gi Makhada Laiba Oza Singna Wakat Khongjang Changsin Bahukre. Sarva Shiksha Abhiyan SSA amadi Rashtriya Madhyamik Shiksha Abhiyan Ramsagi Makhada Lairamba Oza Singbo Hauzik Paliba Lengak asina Laushinduna integrated Tauraba Matungda Amuk Anova account hettage Tolop Logodabani Haina order Tholakliba Ase Handokpiu Haina Science graduated teachers KH Subhachandra Fondokre Wafam Masi Ngasi Kuyathong da Laiba Jet Yo Aige Office Mamangda Pangthokiba Wakat Mifam Amada Fondokibani Mahakna haibada English ingani taraga mathoida SSA amadi Ramsagi Makhada Central Scheme oina chalaiduna lakibana tolop chang naina fangdabana maram oiraga oza singna awaba kaya mayoknaduna lakiba ado hauzik paliba lengak asina English ingani kungi January da state government ki makhada lokat piduna tolop chang naina fangduna mahairoi sing ningtina lairik takpiduna lakibani Adubu handak ikang khangauduna SSA amadi Ramsagi Makhada Lairiba Oza Singh asigi tolof anauba account hetagi logadabani hairibu wafam ase handokpiyo amadi makoibu state employee amagom sakhangbiyo haina appeal tawkhe State ki employee jinga chamanana hangiba program status do haganbiyo hello account change tawbiganu haibagi protest oina government da haijab oina han akhoi si silin protest tawbibani masi mayeng authority na amtang miyang jangbiduna government na akhoi rasingi asigi awana jimating pangbiduna amutang di akhoi ki government employment awbagi chapchaba status to nganbiu na haijari masi ora de khoya school da ngang lai takchagado ba rijik tai ba di school ke ama ji realize oina am de khoya ji thaba kamu hanunduna ngang si sigi am mating pangma ngam jagani ana government na miyang tutungim bi ga rajing sigi awab de timbang bi bana haijari English ingani taraga mathoi taraga nithoi taraga humdoi amasung taraga mari da khankiba SSA amasung Ramsagi Oja lising ahum chamriga marifu singna khongjang kaya changsilaba matung Manipur lengang na Oza Singh ase lausilaba matung integrate tauraba Oza Singh asigi tolop so hana center dagi lakpa funding dagi oiramba adu state ki non plan heta olaga education department gi Oza Singh chap manana account hetagi tolop loduna lakpani Adubu laibak thibadi haukiba August taraga nithoida Education S ki director na Jet Yo institution head singda fund proposal thagat langnaba amasung integrate tawkhraba Oza Singh samagrada thamnaba warol ama tharakibani haukiba English ngani kun July gi tang kunmari da directorate tagi thokiba order asina matam kuina dagi tolok ki matang na awaba kaya mayok naduna isagi thabakta pungning changna tawjariba ase agiba fawale haina science graduate teacher oriba Laishram Rabina na fongdokre Wafam Masingasi All Integrated Teachers Manipur gi Makhada Laingang na Khongthangbo Yaning daba Fongdoktuna Journal Education Officer Jet.O. John 2 Porompat Imphal East Phamkiba Wakat Nifam Amada Fongdokibani Wakat Nifam aduda English ani taraga mathoi dagina English ani taraga taruk fawbada regular takraba Oza Singna saruk yakhe Wakat Nifam aduga mari lainana Laishram Rabina na makhat taraduna hai
SSA amadi ramsaga mari amata samnadana state cadre ama oiduna laklaga order asina hanagi SSA amadi ramsagi matamda funkiba head of account adudagi tolof logadabani haiba warol asi yaningdaba utuna wakat nifam asi pangthokpani haina su phongdokhe yamna puning wakhan da itana isa isa gi duty da mapung phana thabak tawjaraga lakpani aduga ikhang khangodana hada director tagi letter amana akoi punamakse akiba loga mai hawale maramdi hariba letter sigi maron sina kamdo ge harma tamda akoi se hana akoi hojik hojik se SSA RMC ga hiram amatada mari samnadragbani akoi se state cadre oirabani ado hariba letter sina akoi hanagi samagra shiksha habidi SSA RMC gi da daigai matamda phangiba head of account to adudagi tolop pi logadabani haidana letter se da maron pali adugi maron duda akoina yaningdaba phungdoko oina ngasi akoi oja mayam pulap pulaga haiba sigi JDO office ki mamang sida student protest tawjari akani khonja All Integrated Teachers Association Manipur item gi makha da laiba Thaubal district ki oza singna so district asigi JDO office mamang na wakat nifam phongkre hayeng thangja numit tasu makha tana wakat nifam phonggani haide item gi lamjing makha da Thaubal district John gi oza singna silaga pangthokiba wakat nifam aduda saruk yakhibi John asigi journal executive Bani Paulna khongjang adugi matang da hai Lengang na integrate tawkraba oza lising ahumga chamri marifu asibu anawa account head amadage tolop logadabani haiba education SK director na thokeba yathang adu yaningde hiram asigi matangda education minister commissioner amasong director unaduna integrate oza singna thengnariba khudong chadaba sing mayek singna khangankhre Chap manabay school da oza singna tongan ba head singdagi tolop lawba asina oza singi marakta nungsinadana ba masak uhen kani integrate tawkraba oza singna anawba account head tagi tolop lawba ngamloi oza ama oina aikhoigi ithau mapung fana tawjaningi integrate oza sing yaudabana school amada horiba pumnamak miyamnasu hena khanglabani oza simbu khongjang changsin ba pamba tahanbiganu hiram asida education department gi mari leinaba singna ahenba putning changbiduna integrate oza singi wakat sing asi tabiyo haikhe ngasi gi wakan nifam aduda account head sinba yaba ngamloi oza singi marakta nampak tana ba lengang na sinbiganu haibane chingba thaba plekat kaya paikhe masida aikoibu kari karamba lambi da chatkadori banu haibado khoi khangdre aduna oja mayam phangnari basida idana aikoi se oja mayam ga school amata da punna phamina dana nungsina laimina bado laimina hanbiu school phatraga oja da taina bado aikoi da problem do ta hanbiganu akoi school singse phajana hona jage hana dagi su hona duna lagli bani aduna aikoi leiba leitabagi khena bado adum ubasu phangam gani haina khanjai aduna aikoi problem se amta khanbi duna aikoi mayam bo amta nungsibiu aikoi violent tawjaroi tawbadabu aikoi gi pandam se phangdri bawbadi aikoi unity oina adumak leptuna leikhigani ngasi Jiribam gi Babu Parada leiba Journal Education Office JDO gi mamangda Ramsa Rashtra Madhyamik Shiksha Abhiyan SSA Sarva Shiksha Abhiyan gi makhada khankraba oza singda haukiba August thagi taraga nithoi da central head gi salary lawgadabani haina thokpa order bu yaningdaba oina oza singna wakani fam phangkre wakat mifam ga mari laina Jirigar High School ge oza Raza Khan hai aikhoibu Ramsa SSA ge oza oina English ngani taraga mathoi taraga nithoi taraga mari amadi English ngani taraga tarukta khanbi khraga English ngani kunda amuk state salary head tagi lawba integrated oza lawbada lawshin bide masida central ge salary head tagi salary lawba matamda yamna chang naidabadagi awaba oiramba adu matam kharani koklaba matungda ikhang khanghaudana English ngani kunithoi August taraga nithoi da amuk central head tagi salary amuk lawro hairib ase yaningdab oina ngase wakat nifam ase famjabani haina phungdorakli wakat nifam aduda no change in salary head equal work equal status no segregation among teachers don't victimize teacher haina thaba placard kaya paiduna wakat nifam adu jathakhe State ki salary head tagi low integrated absorb teachers haina aikoi absorb tawbire adugi mamangdana aikoina central gi salary head tagi low matam de yamna sang naidaba mong amada awaba goirambado matam khara koktana awaba phangjaroba matungda 2022 gi hantak ki 2022 gi ikui dana Augusta central head tagi amuka lowro haidana tholakpo order adubu yadaba oina aikoi yadaba phongdokpo oina koi ngasi protest tawjabani
Indo-Myanmar ngamkhaida police outpost kuntraga mari amasung National Highway 37 da police outpost taruk linkhanaba ngarang state cabinet ayaba pikre. Chief Minister Secretariat ke cabinet hall da Chief Minister na chair lauduna pangthokiba cabinet mifam da wari masi laukibani. Mifam aduda saruk yakiba Education Minister Tes Basantana phongdokibada Manipur Police Housing Cooperation Limited na hariba police outpost kuntraga mari sabagi thabak asi paket kani. Mahang na maka taraduna Indo-Myanmar ngamkai asi hana army khagdana ngaklamba ado haujikti Ministry of Home Affairs tagi ayaba lauraba matungda State Armed Force na su ngamkai asi ngakpa yauragani haina phongdokhe. Ngarangi cabinet mifam aduda Water Resource Department na Noodle Department oina National Hydrology Project ki makada State Water Informative amalingkatpa Health and Wellness Center singda thabak tawgadaba Community Health Officer chamaga nifu mari lauba Manipur Staff Selection Commission semba amasung commission asigi post semba Medical Officer sing NPSC gi kuthang da lauba yaba Sports Department da tongan ba masana singi cost kunipan lauba amade COVID matam da lekhidraba miyoi sing poloi bada atoba thodang laukhiba MD Anwar da regular post ama pina na ba cabinet na wadep sing laukhe. Scheduled Tribe Demand Committee Manipur SCDCM na Yellow Furup ama oiriba Maitai Mitaibo Scheduled Tribe Lister Chalhanaba Lepalektina Changsin Lakliba Democratic Oiba Khongjang Singi Maka Chatarakpo Oina Ngasi so Lamfelgi Supermarket ta Wakan Pamkre. Panba yabadi Maitai Mitaibo ST Lister Chalhanaba SCDCM na Lengakta Takshinduna Lakibani. Loine na Khongjang Kayasu Changsin ki adubo COVID ki fibam yenglaga matam khara lepnuraba matungda July ki tang kun amadi August ki tang anida Manipur lengang na recommendation thabiyu natrabadi August ki tang tara dagi Khongjang Changsin gani haikraba matung Manipur lengang na thabak amata paikhalaktabana makata na mifam kayada wakat mifam phamduna Khongjang Changsin lakibani. Government na akhoi wapam tabi asena sisina genuinely maitai kangani haiba only solution ni sibu tabi dragati hayeng akhoi democratic koi daba atopa khongjang jangala ka na government ga mungna raga su akhoi numaijati aduna akhoi government gi responsible ngaijar se akhoi bu solely natraga akhoi tawbon mo yaina khanbi ganu na ai government da tawjage aruga akhoi na tawjari pochi democratic tawri ba pochi respect of yoina akhoi ahal naman rom dagi akhoi hamdi haidan lagini handak so ngajari adu akhoi sibira ga di taseng maitai kallasi haida ga di STDM na pamjari ba solution se recommendation thabi ho se soidana thabi ni na ai government da India da ahan basazaba aircraft carrier INS Bikran ngase Prime Minister Narendra Modi na haunabi matung ina Kerala gi Kochi da leiba Cochin Shipyard Limited da commission tawkhiba ka loinana Navy gi anoba firasu sizina ba hokre. Thauram of the Defence Minister Rajnath, Shipping Minister Sarvanand Sonowal, Kerala gi Governor Arif Muhammad Khan, Chief Minister Pinarayi Bijayan, Inakulam MP Hivi Iden, Navy Chief Admiral R. Hari Kumar Amadi Atay Makok Thongba Navy Amadi Cochin Shipyard Limited CSL gi officials sing susarya ke. Thauram aduda wang ngangladuna Prime Minister Narendra Modi na hai September gi tang ani asi defense sector da India na maromdom lepchaba ngamnaba honajari khariba thabak singi marakta singthaningai oiba numit amani haina phongdokhe. Ngasi National SC/ST Hub Conclave ke Thauram ama Ministry of Micro, Small and Medium Entrepreneurs MSME na sinduna Churachandpur gi New Lamka gi EBC Gospel Sanctuary Hall pangthokre. Thauram aduda Union Minister of State MSME Bhanu Pratap Singh Bharma, Minister of Commerce and Industry Textile and Cooperation Nemcha Kipgen amadi atay optopa officials sing susarya ke. Thauram aduda Ministry of Commerce and Industry Textile and Cooperation Nemcha Kipgen na phongdokhibada Manipur da lairiba Scheduled Tribe amadi Scheduled Caste singbo India lengang na ningsiduna MSME ki makhada scheme kaya ama puthoktuna chawkhatnaba hotnabiba ase thagatpa phongdokhe. Mahang na lamdam asida lairiba khutsa haiba adubo seldi leitaba miyoi singna ngasigi thauram asigi khudong chaba lauduna MSME gi makhada piriba loan amadi handloom gi damak piriba loan sing ado launaba phongdokhe. Ministry of Rural Development, Government of India na paikhatliba Pradhan Mantri Gram Sadak Yojana ki makhada Kumbi AC gi manung chana laiba Manipur River gi
Maning thangba kilometer mari sangba wangu ahal lof thong makha lambi asi semba hauramlaga loidana leiriba asi athuba matamda loishinaba haina khunja singna phongdorakle khunja ama oiribi amom mani leimana phongdorakibada lambi asi koilas tharaga semgani haibaduda lambi chauthoknaba inkolgi lamsing kathoknaraga hauramba uwa kaya yanthatnaraga lambi tholanke adubu atai mafamdi nung tharamlaga thongkhong manaktagi kilometer tangkhai amaromdi nungsu thadana thamde masina school chatpa angang singda uful marakta chatpa nungju tha matamdana laikhomna chatpa yadabana awaba mayoknatuna leide maramsina lengang na miding changduna athuba matamda lambi semna bahairakle khunja ama oiribi amom isai hanbina phongdorakibada lambi pakthokna ba inkhol kathoknaraga lambi semhale aduga chahi faraklaba fawbada tumin leishinba tobiraganu athuba matamda nungsu thabiro koilasu thabiro natragade akanba khongjang singsang silagani haike ningsing bayai hairiba lambi ase December inglisingani kunmathoi da lupa crore amaga lakh 35 hen changna semkhibani maintenance ki damak lakh 13 henbage senfam su leiribani haike lamchu manghogani kodi adum bin lok thokini baja loina manghogani akoi di che lok thokini baja ne lamchi pibi yadari wa ujambi yadari hare akoi lambi paktogadi isai chu tungni lakadaba chi nungai hongna ba akoi koi siga chu moi nungai hongna ba tungni lambi gi damta khalaga pi bani adu ngasi ba nung thare jogi dare karma mi nga thambi ba koi wakachari sinima ro changda aduna maram modena akoi di ko lasu thabiro nung chu thabiro masida mari lena icha pa rem dandara ita singchu ubiro akoi gi thabak se amuktang thu na mangin dhana tauna bidamak taina hajari siga athuba matamda nung taibidra ba koila thabidra ba akhoi gi laikai sigi mara pabi kalabla ka akhoi athuba tan khongjang changjalaga akhoi gi laikai gi pen da bachigi akhoi action la khotkin han Aikoi Lairik Ningthina Tamsi Haiba Manipur Students Federation MSF ki academic campaign asigi makhada ngasi fawba school gi oja award apa amadi school gi fibam sing yengsinduna lakhe MSF na lengakta matam pubada sotharaga laidiba school sing yengsina bahaira baso ngasi fawba lengang na miding changdana lairakhe ngasi numit asida Imphal East District ki manung channel laiba Porei Khongjin High School da MSF Head Office MSF Thobal District Committee gi Thomi Singh amasong school adugi khoishaunaraba mahairoi singa punna mahailoisang asigi matangna kumna khanakhe school gi watuna leiba oza sing asibo mamangdagi hauna tharakna ba school adugi headmaster da mahairoi singna kayara khana haiduna laklaba fawba ngasi fawba tharaktana leire cherak asda headmaster masamakso numit kharani laktaba thengna rakhe adubu MSF ki team na yengsiluba matamda ngasi khakta hairiba headmaster ase transfer chatkre haibasi leihoriba oza singdagi khangba ngamkhe masigi mathakta oza singsu headmaster aduge transfer order adu ngasi khak khanglamkhe oza tara humdoi khakna yamkhraba mahairoi chawrakna chatrukatara rombo karamna lairik takpi tambigani haibasi yamna angapopo e malem gi chakhot lamjelda asigumba fibam asida leiraga karamna thengnagani haibasini MSF na afaba mahairoi shankaya oirakna ba makha tanaso yengsin kigani loinana award pa oza sing ase athuba matam tharakna ba mari leinaba singi pukning chingsilakli haina MSF headquarter gi general secretary Hizam Roshan na phongdorakle matang asta break malomina se PONYTV na makhal mathel gi thoram sing sandoktuna miyam gi seva tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibirakna ba harjari miyamgi suggestion bu khawramna ngaijari break ki matungda mayam taramna okchari makhata pau pijari Micro, Small and Medium Enterprises के Union Minister of State Bhanu Pratap Singh Burma ngarang Manipur da lairiba Entrepreneurs Association Manipur Industrial Department Council amade Manipur ge stakeholders singa Hotel Imphal ge Siroi Banquet Hall da unabagi thoram ama Micro, Small and Medium Entrepreneurs Development amade Felicitation Office na sinduna pangtokre
Thauram aduda Union Minister na Prime Minister Employment Guarantee Program PMEGP gi beneficiary sing amadi Manipur da laidiba entrepreneur sing wari sanaduna makoina thengnariba khudong chadaba sing anaubu paikatpa yaba thabak sing amadi loan gi matang da khananai na ke Manipur da laidiba entrepreneur sing na housing thengnariba khudong chadaba sing ase athubada kokhanaba hotaduna makoi mathau taba sing ado pinana ba hotnaba ga loinana entrepreneur sing gi Kananaba thabak sing paikhatpa horagani amade Ministry of MSME gi makhada scheme kaya amaso paikhatli haina Banu Pratap na phongdokhe Ministry of MSME gi Joint Secretary Mercy Ipau na phongdokhibada social media amade Ministry gi website ta nungti gi thagaliba anoba amade tongan bai scheme sing gi matang na piriba guidelines sing ase miyam na changdona yengbina phongdokhe Amadi Environment for Sustainable Entrepreneurship ke matang da so Manipur da laiba entrepreneurs sing na khangna ba hotnagadabani haina makhatakhe Manipur gi ahan balenga ke Medical College oriba Jawaharlal Nehru Institute of Medical Sciences Porompata Academic Year 2022-2023 gi MBBS tamnanaba se chamadagi chama yankhaida hengatnabagi ayaba National Medical Commission Medical Assessment and Rating Board na pirakre NMC na piba na kanglon gi matung ina college asigi staff sing biometric attendance logodabani college asigi website hangdoktuna mari leinaba information piriba course sing leiriba faculty sing Haukiba chahi manga da makoina fangkiba experience college asida tamnakiba mahairoi sing amadi college asina affiliate tawriba university ado mapung fana utkadabani masiga loinana hospital service ta leiriba equipment amasong khudong chaba OP amadi IP census birth and death record sing mapung fana thamgadabani hainaso MARB gi letter of permission adu dakpali Karigumba surprise assessment jathaba matamda NMC na pidiba chna kanglon asigi wangmada sasinaba wafam natraga lana hygiene material thengnarabadi college asina chathariba degree course ase recognize tawroi masiga loinana letter of permission ase revoke tawgani loinana college asigi mathakta ain gi oiba thabak lokhatkani haide masida natana Supreme Court ki matung ina lenga ke medical college singna all India quota gi oina MBBS ke seat chada taraga manga amadi postgraduate board specialties MD MS ki seat na chada yankai ase DGHS ke MCC da counseling pinaba thamgadabani haide Awang Nongbok State mangagi nahan lising humfunipan henbana center na hogokiba agnipat scheme gi makhada chathaba atenba matam gi oiba agnipir recruitment rally gi damak maming pisalakraba ngapigani pisalakre haina defense ki wangangloi amana phongdokre Meghalaya Manipur Nagaland Arunachal Pradesh amari Assam gi district tarago humdagi ming pisalakhiba thabak Loishin Kre Hairaduna recruitment asigi damak pangdokiba rally tarukta mioi lising humfunipan henbana maming pisilakibani haina wanganglai aduna makatakhe Mizoram Tripura amadi Assam gi lemhoriba district kunge ping pisinbagi thabak hayeng loishin gani haire Awang Nongbok ki state taret ki nupi Agnivir Singh ming pisinbagi thabak August 8 dagi hauraga hauzik chathari amadi September 3 ta loishin gani haike Mizoram के Agriculture Minister C. Ralil Sangana की होम मैट्रिक टन तरागा मंगा हेना हरियाणा के सोनीपत लेबा सुरीफ्रेश एक्सट्रैक्ट प्राइवेट लिमिटेड थाना नबा आइजोलदगी लम्फाख्रे थौरम अदुदा मिनिस्टर ना हाई मिजोराम दा थाबा ऑर्गेनिक के मना मसिंग अमदी उहोय असे लेबाक असेगी अतोप्पा मफम सिंग दा यामना पामना लेदरी मरम अदुना स्टेट अस ऑर्गेनिक के मना मसिंग अमदी उहोय गे पोथोक पुथोकपगी चांग हेनगत हनबा मथौ ताई India asi consumer market khwaidagi chawba laibak singi manungda amani baram aduna sermilon fagat hanaba puthokliba pothok sing yonbada awaba lei haina phongdokhe ningsing bayai Mizoram na mamangda su Dubai amade berhanda organic ki hom thadokhiba lekhrabani amaromda state asida puthokpa angurdagi local wine sungdoktuna yonbada athingba leitre haina su Mizoram state cabinet na waraf lokhiba lekhrabani Union Health Ministry gi data gi matung ina India da haukiba pungkun mari asida nauna COVID-19 positive oiba mioi lising taruk chamaga hufunipan thengnakhre mioi lising mapan chatruka marifu manga na laina asagi fagat ke amade mioi kunma soina lekhidre masiga tharaga hauzik fawada laichet asina maram oiraga lekhidaba migi masing puna lak manga lising kuntare jamapan kuntraga mathoi oikibaga loinana hauzik India da COVID na naduna leiba migi masing lising yankai mapan chaniga tara oire positivity rate na chada amadasmik mapan mari oike amasong fagat pagi chang na chada marifutara nipan dasmik taruk nipan oike
Health Ministry ki matung ina hauzik fawbada laina asagi ngauthoknaba leibak asigi oina crore cheni ka taraga nithoi hena COVID vaccine kapthokre haide. Laijet asina laikhidraba miyoi kunmathoi ase Maharashtra dagi miyoi mari, Delhi amadi West Bengal dagi miyoi ahum, Kerala, Chhattisgarh amadi Gujarat dagi miyoi ani amasung Haryana, Himachal Pradesh, Kerala, Odisha amadi Uttar Pradesh dagi miyoi amamni haide. Aroibada mariba pau umana pisare. Anauba account hetagi tolof long na balenga na tolak pa yatanggu yaning taba fondok tana oza sing na tungdil tansin bahokre. Indo-Myanmar ngangkaida Police Outpost Kuntraga Mari amasung National Highway 37 da Police Outpost taruk lingkhat na bangarang State Cabinet ayaba pikre. Maitai Midai Busadu Trust Lista Jalan na Bachang Silapa Khongjangi Saruk Amo Oiranga se Lafel Supermarket awakan Khongjangi. Prime Minister Narendra Modi na India ki masana sajaba ahan aircraft carrier INS Vikrant Cochin da commission tawkre. Amadi India da hawkiba pung kunmari da nauna COVID-19 positive oiba miyoi lising teruk jam ko hukunipan thengna kre miyoi kumatoi na nakidre. Matang ista numidang wairam gi PONYTV News of the Lotion Jare meeting tabi rapu namo po amukha na khurumjare.